Churchandpur India Prime Minister Narendra Modi lakadoriba asi Oknabagidamagta yamna kanna sem saba Houkhre Indian Army forward yautuna security personnel kyamagi maikait yamna kanna tanari. Mamangda Manipur pungei Oknaba India Prime Minister Narendra Modi irang mara asida lau haiba matamda lagdaba adu hausi irang khara nemtharaklaba President Rulgi matam asida thunglagadore. Napaki oiba mafum kya amada sarkar sembagi oiba wakhalonga loinena thongna faraba MLA sing sarkar semnabagidamagta khaurang ngainari. India Prime Minister Narendra Modi ki power city karidabu hairugani. Aduki mati yamna kuirabu matam asida Manipur ki oida leiriba lambi sing asid patre haidana lamdam asigi praja kayamagi maikaidi hanjin laurubasu thoidokna semba photpa udaba taragasu Modiji lakadore haibigidamaktadi ahing nongyai fawba tumdaba maka yamna kanna suba ki oiba mamising urakli. Mata asida mo hauzik India ki Prime Minister lakadore haiduna Churchandpur Oknabagidamagta makhal makha kyagi oiba khongthang sing hausi yamna kanna lokhatpagi mami taribani adubu matang asida mi ikang khangaudana Modiji Oknabagidamagta saramba structure sing Churchandpur miyui kyama thoraktuna hauzik thuga yankhaiba mai thabagi oiba thodok sing amuk thorakli. Incoming voice call from Home Lien on Sim Geo. Bolo. Churchandpur side ki oinadi ingtham thasi yamna nganna yoksilakpagumna structure kaya amabu sidoklaba matungda mai thaduna tikpaki oiba mamising hausi social media da yamna kanna chaithorakli. Numit kharani ki mamangda India lenga amasung suspension of operation ki group ta leiba kangbu sing asiga matam khara extend tawduna leiramba sugi oiba agreement asisu sangdokhibadagi harauba phongdoktuna Modiji asi taramna okani haiduna tawramba adu ikang khangawdana abu masigumlaba khongthangsing asi lokhalakliba asina karigilo. Hanbala tena hauzik Churchandpur ki oinadi naha kaya ama gari tongduna thawzilakli. Ngoi de he. Modiji Oknabagidamagta semkiba fazaraba decoration firan amasuk chaising asi mai thadoktuna beri chamduna Modiji khawrang ngaibagi saktamsu thorakli. Tampakta thongna phane action tawba ngamba adugumna tawba ngamba ngamdabadi thoidokna khangde tawba tabu hauzik tankhainabagidamaktadi hauzik chingi oina leiriba security force asiki maikeidi kisu yamna kanna honari.